ngara ayo anganba pung mari adwaida Imphal East Moinangpur Police Station ki manung channa leiba Tamukongda Kuki militant singna pung kapsilakpada khutngakpa khunja ama soktuna laikana khibadu namidang pung 10:45 adwaida Rajmedi City da kana laikana matung laikana bangamdran Leikhidre asiba hakchang Jennings Hospital da thamkhre asiba hakchang laukiroi laibang mayam da sinajare haina imung manung na phongdokre chinga kham Lamyanba si kangluki irang sin maram waraga tongan tongan phom kya da leiraba patung hauji Moinangpur relief camp tama ki imung manung leiri more da kamna bagi thodok da Kuki militant ani Sire Special Commando mari chogle AR masung CDO gi apun mutim mamaga Kuki militant singa more da hojik su kuthonari karang nungthel Kuki militant singna Special Commando gi manthakta ambush thaduna commando ama so panahan khra matung Makatana Kuki militant singna rocket propane grenade sizinaduna ngarang numida athengwada CDO singi mathakta amu hana ambush tharakpadagi nakalani gi makta akanba khut thongna bada Kuki militant ani Sire aduga commando personnel maria so panang khari thaudo da Leikhidre Kuki militant ani adudi border town more ga nangna leiba outlet 5 village dagi J Hapki amasung S Mozol village dagi K Mate kawi loinana aso panang kar personnel maria adudi ahum suba IRB dagi more commando da attach tawduna leiba Dilingam Kamshan battalion asimukta dagi CDO da attach tawduna leiba Empryo Kumar tare suba MR gi CDO da attach tawduna leiba en Borjao madi battalion asida CDO da attach tawduna leiba M Sunilni pau sina gana nomidang pung 13 purom tarakpa dwaida more ward number 3 amari tare kalona ba more turel wangma lekai manakta leiba Airtel sim install tawpam office building da CDO sing mathok tawduna leiringai da Kuki militant ni chingnaba singna afaba makhali nongmai sing yauna RPG sina duna kanumong da tek chatharakibani CDO singi maikai da gichu kudakta khurhanduna nakalani gi makta kanumong da khuthonaki Kuki militant singna chatharakiba tek adu commando singi barrack sing akai thokara thoki thodo sing matang da official singna phongdokhibai matungina Kuki militant singna ngarang nungthil da tek chatharakiba adu situation adu laksinki adu ngara athengbada mohana kanumong da tek chatharakibani Kuki militant singna tek chatharakhiba matamadu commando sing barrack manung tumdun leinaringai cheraktani Etegadu sopa nanglaba CDO personnel mari thoidona khodong thine oidre adu personnel amadi bom pokhaiba gi makolna Asian kibdagi nakong da soki hari solaba commando personnel sing manang nak podalaiba Samra Paski hospital da pokhatuna laikana ki adu thoidona khodong thine oidre hari jingda lotuna lairiba Kuki militant sing aduna numidang gi amamba khodong chab lawduna CDO gi barrack singda pungkhai marom etek chatharakibani thaudu adu thokra matungda Samra Paski makuk thomo official sing more da sangsingkhre border town asi hauji high alert lehankre loinana more town pumbada amohana curfew thamkhre makata na pamda thodok sing thoktana security force sing mai kai dage akan section thorang sing lokhre haire chera asida nungthil pung mari kharam tabada CDO amadi manga suba Samra Paski apun tem amana more ward number 9 da patrolling chalingai da Kukina ko terrorist ni chinab singna nomai rang kya capsulaktona landarakre security gi mai kai dagi sukudakta handuna nomai kaptuna nakalani gi makta sauna khuthona ri hairi nungtil pung manga makaram taba dasu more gi CDO complex so na ko terrorist singna bom amri nomai kapsinduna attack chatharakre hairi adu moinama hojik phawbugi asopan gi paw phangba ngamdre